mayambu social media platform sige through the wahai amani sengthok jage aibdi ai asengmadi asigumo wahi je ngangning damne asuguma maram gi tamakta adubu ngangdaba yadre aibdi cookie singi chinthi bisi henman gre moi gi chinthi bisi de henman gre moina social media da tangkhun naga singna NSNIM na cookie gi village sing the attack tawgre yumai tha bi gre kari thukai bi gre na ikhaliba singdo achumba masu yaude an bangakani moigi wahai ikhalibdo thajabiranugo moidi kariyaisra limgumne chumna chatabi phaina chatpi chatunigo chinthi ba chati do leidana huran haudredi tumba yade chinthi haudredi chakcha ba yade aido adugumba chati tune thajabignugo Mamangi litangi thokiba incident thokiba maram adudigi hauraga ngasi phau moina social media de ikhali bise achumba amasu yaude udadegi moina attack tawgane ayuk nungthin nungdang khaida bida nomai kapkani tangkhulnaga gi village singda moina kari thugai bini mi kidnap tau bigani mi phu bigani aduga tangkhul nagana ne or NSNIM ne haina taisin narimne moina iri bedu uta degi moina tawbangak tane go mayam sing thajabirano cookie fcd chinthi jati dune mi oiraga mi gi brain yaudaba sa gi brain yaw jati dune go thajabirano Azik lakadoriba numit lakadoriba numit sugo moina social media de ikhat kigani tangkhul naga singna NSNIM na village cookie gi village sing attack tawraga yumai tha bi gre kari thukai bi gre adu ata tawgre haini ikhat kani go sukha thajabi gnu go chinthi ba ngaktani go moide moigi wakhan sida go kariya jira achumba ngangning daba achumba aphaba thabak tawning daba chati tune go moise dharma leidaba isor leidaba chati tune go moigi wahai thajabirano social media da chitana iraso thajabigano mayambu asi si sengthok jabane cookie na iriba Tauriba mayam singdo moina utadigi tawbangak go tangkhul naga na tawgre NSNIM na si tawgre haibido utadigi moina tawbangak tane mayam sing adu khangbiyo haina ai asi sengthok jabne mayam bu